ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯑꯕꯅꯤꯅ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯉꯥꯛꯇꯅꯦ ꯃꯁꯤꯗ ꯑꯩꯅ ꯃꯤꯉꯣꯟꯗ ꯍꯥꯏꯕꯒꯤ ꯃꯊꯧ ꯀꯩꯁꯨꯝꯇ ꯇꯥꯗꯦ ꯍꯥꯏꯔꯣꯏꯗ ꯍꯧꯖꯤꯛꯇꯤ ꯏꯆꯟꯅꯨꯄꯤꯁꯤꯁꯨ ꯂꯩꯁꯥꯕꯤꯅꯤꯅ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯃꯥ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯅꯤ ꯑꯩꯅ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯟꯕꯤꯔꯗꯕꯅꯤꯁꯦ ꯃꯌꯥꯝꯁꯤꯅ ꯃꯔꯣꯟ ꯑꯃ 이놈아, 그냥 아이도 가라 떡비라게 이놈아 던다 와라만 야니 ꯑꯩ ꯇꯧꯒꯦ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯗꯧꯔꯥ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪ ꯇꯧꯖꯔꯨꯔꯣ ꯑꯩꯈꯣꯏ 이놈아 ꯌꯥꯝ ꯐꯩꯌꯦ 이놈아 ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯦ ꯇꯧꯍꯜꯂꯔꯣꯏ ꯇꯧꯕꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯗꯕꯅꯦ 이놈아 ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯊꯕꯛꯀꯁꯦ ꯌꯥꯝ ꯀꯣꯝꯃꯦ ꯑꯗꯣ 이놈아ꯁꯦ ꯌꯥꯝ ꯐꯩꯕꯣ ꯑꯗꯣ 이놈아 ꯑꯩꯗꯤ ꯑꯂꯨ ꯀꯥꯡꯍꯧꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯂꯨꯔꯣ ꯉꯧꯔꯝꯃꯤꯁꯦ ꯃꯥꯅꯦ ꯑꯂꯨꯅꯦ ꯀꯩꯅꯣ 이놈아 ꯀꯣꯡꯒꯣꯟ ꯉꯥꯛꯇ ꯀꯥꯔꯤꯁꯤꯕꯣ ꯑꯩꯅ ꯁꯣꯗꯥꯕꯥꯏꯒꯞ ꯈꯔ ꯆꯥꯏꯁꯜꯂꯨꯔꯕ ꯑꯣ ꯑꯂꯨ ꯉꯧꯕꯗ ꯁꯣꯗꯥꯕꯥꯏꯒꯞ ꯆꯥꯏꯅꯕ꯭ꯔꯣ 이놈아 ꯈꯪꯗꯤꯌꯦ ꯑꯣ ꯑꯗꯨꯝ ꯆꯥꯔꯁꯦ ꯉꯁꯤꯗꯤꯀꯣ ꯍꯣꯏ 이놈아ꯅꯕꯨ ꯇꯧꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ 이놈아나 ꯊꯤ ꯐꯪꯉꯦ ꯆꯥꯝꯃꯤ 이놈아 ꯑꯩꯗꯤꯅꯦ 이놈아 ꯂꯥꯛꯄꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ 이놈아 ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯣꯒꯦ ꯆꯥꯛ ꯊꯤꯔꯀꯥꯟꯗ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯝ ꯊꯤꯔꯛꯑꯒꯦ ꯅꯪ ꯂꯥꯏꯔꯤꯛꯇꯣ ꯉꯥꯏꯍꯥꯛ ꯌꯦꯡꯊꯣꯛꯎꯔꯣ ꯍꯣꯏ ꯆꯠꯂꯨꯒꯦ 이놈아ꯗꯤ ꯍꯣꯏ ꯇꯥꯏꯌꯦ ꯑꯁ ꯍꯧꯖꯤꯛꯇꯤꯅꯦ ꯐꯣꯟ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔ ꯂꯩꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏ 이놈아도 ꯑꯁ ꯈꯨꯐ ꯑꯃꯅꯤ 이놈아ꯅꯅꯦ ꯈꯪꯉꯕ ꯆꯥꯛꯁꯨ ꯃꯥꯅ ꯊꯣꯡꯉꯤ ꯀꯣꯜꯂꯤꯛꯁꯨ ꯐꯦꯡꯉꯤ ꯐꯃꯨꯡ ꯅꯨꯡꯃꯨꯡ ꯑꯁ ꯃꯥ ꯂꯣꯏ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯒꯤ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯅꯪ ꯑꯗꯨꯝ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯔ ꯂꯩꯔꯣ ꯍꯥꯏꯕ ꯍꯥꯏꯗꯤ 이놈아ꯅ ꯊꯕꯛꯇꯣ ꯂꯣꯏ ꯇꯧꯔꯕꯅꯤꯅꯅꯦ ꯑꯩ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯦꯕ ꯍꯣꯏ ꯑꯁ ꯑꯩꯈꯣꯏ 이놈아 ꯈꯨꯐꯗꯤ ꯂꯩꯇ꯭ꯔꯦꯕꯣ ꯆꯥꯛ ꯐꯥꯎꯗ 이놈아ꯅ 인비게 하이네 ꯑꯁ ꯑꯩꯅꯅꯦ ꯇꯣꯏꯂꯦꯠꯇ ꯆꯪꯉꯦꯗꯅ ꯑꯁ 이놈아의 ꯊꯤ ꯆꯥꯝꯕꯤꯗꯣ ꯑꯗꯒꯤꯗꯤ ꯑꯁ ꯈꯪꯗꯦ 이놈아ꯅ ꯂꯣꯏ ꯇꯧꯕꯤ ꯑꯩꯈꯣꯏ 이놈아 ꯈꯨꯐꯗꯤ ꯑꯁ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯃꯥꯟꯗꯤꯌꯦ ꯂꯥꯛꯇ ꯉꯥꯏꯕ ꯑꯣꯏꯔꯁꯨꯅꯦ ꯑꯩꯈꯣꯏ 이놈아ꯗꯤꯅꯦ ꯃꯌꯥꯝꯒꯤ ꯈꯨꯐꯗꯣ ꯑꯗꯨꯒ ꯃꯥꯟꯅꯗꯦꯕ ꯍꯣꯏ ꯍꯥꯎ 이놈아 이놈아ꯅ ꯀꯧꯔꯦ ꯆꯥꯛ ꯆꯥꯔꯁꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯩ ꯆꯥꯛꯇꯨꯗꯤ ꯆꯥꯔꯨꯈꯤꯒꯦꯀꯣ ꯍꯣꯏ ꯊꯝꯃꯒꯦ 이비마 ꯆꯥꯛꯁꯤ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ ꯂꯥꯛꯑꯕ꯭ꯔꯣ ꯂꯥꯛꯑꯣ 이놈아 인비ꯔꯒꯦ 이비마 ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯁꯤꯉꯥꯡꯁꯤꯕꯣ ꯊꯕꯛ ꯆꯠꯁꯤ ꯇꯧꯔꯤꯉꯩꯁꯤꯗ ꯃꯥꯒꯤ ꯆꯥꯛꯁꯤꯒ ꯏꯟꯊꯣꯛꯎꯔꯒꯦ ꯇꯧꯔꯁꯤꯕ 이놈아 ꯆꯥꯛ ꯂꯣꯏꯔꯕ ꯂꯣꯏꯔꯦ ꯂꯥꯛꯑꯣ 이놈아 ꯑꯩꯁꯨ ꯈꯨꯠꯁꯤꯗ ꯁꯨꯝ ꯍꯥꯝꯃꯒꯦ ꯑꯩ ꯍꯥꯝꯃꯨꯔꯅꯨ ꯑꯩ ꯏꯜꯂꯒꯦ ꯇꯧꯕꯅꯤ 이놈아 ꯆꯥꯛ ꯐꯥꯎꯗꯤ ꯑꯗꯨꯝ ꯆꯥꯒꯦ ꯑꯩ ꯑꯗꯨꯝ ꯏꯜꯂꯒꯦ ꯆꯞ ꯑꯁ ꯅꯨꯡꯉꯥꯏꯇꯦ 이놈아 ꯑꯩ ꯑꯗꯨꯝ ꯆꯥꯔꯒꯦ ꯑꯁ 이놈아 ꯂꯥꯛꯄꯗꯒꯤ ꯈꯨꯠ ꯐꯥꯎꯕ ꯍꯥꯝꯗꯅ ꯍꯦꯛ ꯄꯤꯖꯔꯦꯍꯦ ꯑꯩꯈꯣꯏ 이놈아ꯁꯦ ꯌꯥꯝ ꯐꯩꯌꯦ ꯑꯗꯣ 이놈아 ꯃꯤꯅꯅꯦ ꯃꯧ ꯑꯅꯧꯕꯤ ꯂꯥꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ 이놈아ꯁꯦ ꯍꯌꯦꯡꯋꯥꯏ ꯂꯤꯔꯀꯥꯟꯗ ꯐꯔꯣꯏꯗꯣꯏꯔꯥ ꯑꯩꯗꯤ ꯍꯦꯛ ꯀꯩꯗꯧꯕꯩ ꯐꯔꯣꯏꯗꯣꯏꯅꯣ ꯅꯪꯕꯣ ꯁꯦ 인비ꯔꯒꯦꯁꯦ ꯍꯣꯏ ꯍꯣꯏ ꯄꯨꯡꯉꯣ ꯑꯩ ꯇꯧꯔꯒꯦ 야리네 이때만 이bungo 세 쌀 더우라오세 플레이스 엄다 юм다기 합박들어버리는 때마디 야니 때만 우박땡 때 보라버리 이때만 라고데기 나오 눈자 타고 팡가버리 나와이디 팡가버데 호이네 아도 시 타박세 땡만 로이 타호라게 쪼쪼쪼 야니 이때만 융기 타박디 이때만 또 시디 아니 또 나이 토 야데 시수 아이네 로이나 또 부리버니 썰어 이때만 아이나 타박 또 나이니 타이니 안강한테 레레지 ꯑꯗꯨꯏꯔꯁꯨꯅꯦ ꯅꯍꯥꯟꯋꯥꯏ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯏꯇꯩꯃ ꯂꯥꯛꯑꯕꯅꯤ ꯂꯣꯏꯅ ꯇꯧꯔꯗꯕꯅꯤꯁꯦ ꯏꯅꯥꯎ ꯋꯥꯕ ꯌꯥꯄꯣꯠꯇꯦ ꯁꯣ ꯄꯣꯊꯥꯖꯔꯨꯔꯣ 야니 이때만 ꯑꯩ ꯇꯧꯍꯧꯔꯒꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯏꯁꯦ ꯁꯤꯒꯨꯝꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯏꯇꯩꯃꯅ ꯂꯣꯏꯅ ꯇꯧꯔꯒꯦꯅ ꯂꯥꯛꯑꯕꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯅꯣꯏ ꯂꯣꯏꯅ ꯄꯣꯊꯥꯍꯜꯂꯗꯕꯅꯤ ꯏꯇꯩꯃꯅ ꯃꯍꯨꯠ ꯂꯣꯏꯅ ꯁꯤꯜꯂꯗꯕꯅꯤꯁꯦ 돌아모아 이제 아이나 타박 또 이때만 타박 로이 타호라버니 ꯑꯩꯈꯣꯏ 이놈아도 ꯌꯥꯝ ꯐꯗ꯭ꯔ 돌아모아 ꯄꯩ ꯇꯦꯟꯁꯨ ꯑꯁ ꯑꯩꯈꯣꯏ 이놈아 ꯂꯥꯛꯄꯗꯒꯤꯗꯤꯅꯦ ꯑꯩꯗꯤꯅꯦ ꯈꯪꯉꯕ ꯆꯥꯛ ꯐꯥꯎꯕꯗ 이놈아ꯅ 인비리네 ꯑꯗꯣ ꯅꯪꯁꯨ ꯁꯤꯗꯩꯗꯤ ꯀꯩꯁꯨ ꯋꯥꯔꯣꯏ ꯑꯩꯈꯣꯏ 이놈아ꯁꯦ ꯌꯥꯝ ꯐꯕꯅꯤꯅꯅꯦ
ꯅꯪꯁꯨ ꯅꯍꯥꯟꯋꯥꯏꯗꯒꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯇꯧꯕꯗ ꯑꯗꯨꯝ ꯋꯥꯔꯝꯃꯅꯤ ꯄꯤꯛꯁꯨ ꯁꯨꯝ ꯄꯤꯛꯁꯜꯂꯛꯑꯦꯗꯣ ꯑꯗꯨ ꯇꯧꯔꯝꯃꯣ ꯅꯪꯁꯦ ꯄꯤꯛꯁꯨ ꯄꯤꯛꯏ ꯅꯨꯄꯤꯗꯣ ꯑꯝꯇ ꯐꯪꯉꯔꯣꯏ ꯅꯪꯒꯤ ꯈꯟꯕꯗꯕꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯌꯥꯝ ꯐꯕꯅꯤ ꯐꯗ꯭ꯔꯣ ꯐꯩꯗ ꯀꯩꯅꯣ ꯐꯕ ꯂꯩꯇꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯑꯗꯣ ꯑꯩꯒꯤ ꯀꯥ ꯅꯨꯡꯗꯣ ꯅꯪ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯣ 이나만아버지 ꯇꯧꯒꯦꯅ 하이ꯕꯅꯦꯕ ꯑꯗꯣ ꯃꯥ ꯐꯧ ꯀꯩꯀꯥꯗꯣ ꯂꯣꯏ ꯊꯝꯍꯧꯔꯦꯕ 이나만도 ꯃꯁꯥꯁꯦ ꯌꯥꯝ ꯀꯜꯂꯦ ꯑꯗꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯂꯥꯏꯖꯥ 이나마 ꯂꯥꯛꯑꯦ ꯀꯩꯗꯧꯔꯤ 이나마 이ꯊꯕꯛ ꯈꯔꯁꯨ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯄꯥꯡꯉꯅꯨ ꯌꯥꯔꯦ 이나마 ꯍꯧꯖꯤꯛ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝꯗꯨꯁꯨ 이나마 ꯂꯣꯏꯅ ꯁꯨꯕꯤꯔꯒꯦ ꯑꯗꯣ ꯅꯪ ꯇꯨꯝꯃꯒ ꯄꯣꯊꯥꯔꯒ ꯂꯩꯖꯔꯨꯔꯣ ꯋꯥꯔꯝꯕꯅꯤ ꯍꯣꯏ 이나마 ꯑꯗꯨꯗꯤ ꯑꯩ ꯇꯨꯝꯃꯨꯔꯒꯦꯀꯣ ꯍꯣꯏ ꯇꯨꯝꯖꯔꯨ ꯑꯁ ꯑꯩꯈꯣꯏ 이나마ꯗꯤ ꯈꯨꯐꯝꯁꯤ 이나마 ꯂꯩꯕꯅꯤꯅ ꯊꯕꯛ ꯏꯟꯈꯥꯡꯁꯨ ꯃꯥ ꯂꯣꯏ ꯇꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯈꯔ ꯀꯣꯝꯃꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯍꯩꯃꯥ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯅꯣꯏꯁꯤꯅ ꯀꯣꯂꯦꯖ ꯆꯠꯇꯣꯏꯅꯤ 이나마 ꯀꯩꯅꯣ ꯆꯥꯛ ꯏꯁꯤꯡꯁꯦ ꯊꯣꯡꯗꯣꯛꯑꯒ ꯆꯠꯂꯣꯗꯅ ꯐꯤ ꯈꯔꯁꯨ ꯂꯩꯕꯅꯦ ꯆꯥꯛ ꯊꯣꯡꯅ ꯁꯨꯗꯣꯛꯑꯝꯃꯣ ꯀꯩꯅꯣ ꯑꯩꯗꯤ 이나마ꯅ ꯊꯣꯡꯉꯅꯤꯅ ꯀꯣꯂꯦꯖ ꯆꯠꯂꯒꯦꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩꯗꯤ ꯆꯥꯛ ꯆꯥꯗꯕꯤꯗ ꯑꯗꯨꯝ ꯊꯦꯡꯉꯁꯨ ꯅꯪꯗꯣ ꯉꯁꯤꯗꯤ ꯑꯗꯨ ꯈꯔ ꯇꯧꯊꯣꯛꯑꯣ ꯑꯗꯨꯗꯨꯒ ꯆꯠꯂꯁꯨ ꯀꯨꯏꯗꯧꯁꯨ ꯅꯠꯇꯦ ꯄꯥꯛ ꯊꯣꯡꯗꯣꯛꯑꯝꯃꯣ ꯑꯁ ꯑꯩꯗꯤ 이나마ꯅ ꯅꯍꯥꯟꯒꯤꯁꯨ ꯁꯨꯝ ꯇꯧꯕꯗꯨꯗ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤꯗꯅ ꯍꯣꯏꯅꯦ ꯅꯍꯥꯟꯗꯒꯤ ꯊꯦꯡꯁꯨ ꯇꯧꯔꯛꯄꯒꯤꯅꯦ ꯊꯦꯡꯉꯕ ꯑꯩꯅ ꯉꯁꯤꯗꯤ ꯑꯝꯇ ꯊꯣꯡꯉꯣ ꯍꯥꯏꯔꯤꯁꯦ ꯑꯁ 이나마 ꯌꯥꯔꯒꯗꯤ ꯉꯁꯤꯗꯪ 이나마 ꯊꯣꯡꯍꯧꯔꯣ ꯀꯩꯅꯣꯅꯦ ꯁꯤ ꯑꯉꯥꯡꯁꯤꯕ ꯉꯁꯤ ꯈꯛꯇꯪ ꯍꯥꯏꯕꯁꯤꯗ ꯑꯗꯨ ꯌꯥꯝꯅ ꯆꯤꯛꯊꯣꯝꯃꯤꯗꯨꯕꯨ ꯑꯣꯏꯒꯤꯗꯣ ꯑꯩ ꯅꯍꯥꯟꯒꯩ ꯅꯉꯣꯟꯗ ꯀꯩ ꯇꯧꯍꯟꯒꯦꯊꯣꯡꯉꯝꯃꯒꯦ 이나마 ꯊꯣꯡꯗꯧ ꯂꯥꯛꯑꯣꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏ 이나마ꯁꯤꯕ ꯄꯨꯔꯥ ꯕꯦꯔꯥ ꯑꯃ ꯇꯧꯈꯠꯂꯦ ꯍꯥꯟꯅꯗꯤ ꯑꯣꯠꯀꯗꯤ ꯆꯥꯛꯄ ꯏꯟꯕꯤꯕꯅꯦ ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯑꯣꯏꯅ ꯏꯟꯕꯤꯔꯣ ꯍꯥꯏꯒꯠꯂꯦ ꯀꯩꯅꯣꯅꯦ ꯃꯤ ꯍꯥꯏꯅꯕꯗꯤ ꯆꯨꯝꯗꯣꯏꯖꯥꯠꯂꯣ ꯃꯧꯁꯤꯕꯨ ꯅꯧꯔꯤꯉꯩꯗꯅ ꯐꯕ ꯂꯤꯔꯀꯥꯟꯗ ꯐꯠꯇꯕ ꯋꯥꯈꯜ ꯉꯥꯎꯔꯦꯗ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯅꯨꯡꯉꯥꯏ ꯑꯩꯅ ꯅꯧꯔꯤꯉꯩꯗ ꯇꯧꯁꯟꯅꯗꯅ ꯈꯔ ꯇꯧꯁꯟꯅꯔꯒ ꯄꯪꯇꯧ ꯇꯧꯕꯩ ꯋꯥꯅꯤ ꯇꯨꯝꯕꯕꯨ ꯁꯪꯗꯦꯕ ꯑꯗꯨꯗ ꯁꯤꯕꯨ ꯁꯤꯔꯝꯅꯤ ꯑꯁ ꯅꯨꯡꯉꯥꯏ ꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯑꯩꯅ ꯐꯖꯅ ꯁꯥꯁꯟꯅ ꯃꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯒ ꯂꯣꯏ ꯍꯥꯟꯅ ꯐꯪꯈꯤꯕꯅꯤꯅ ꯃꯣꯏꯁꯨ ꯊꯥꯖꯄꯣꯠꯇꯦꯗ ꯑꯗꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯠꯇꯦ ꯃꯣꯏꯅ ꯑꯩꯁꯤꯕꯨ ꯃꯤꯅꯥꯏꯒ ꯃꯥꯜꯂꯨꯔ ꯖꯥꯠꯂꯕ ꯄꯪꯇꯧ ꯇꯧꯕꯗꯨꯗ ꯑꯩꯅ ꯃꯣꯏꯁꯦ ꯁꯨꯝꯕ ꯌꯥꯗꯕꯅꯦꯅ ꯇꯧꯁꯟꯅꯔꯤꯅꯦꯗꯤ ꯈꯪꯗ꯭ꯔꯤꯕ ꯈꯨꯖꯤꯟ ꯈꯨꯌꯥꯒꯁꯦ ꯂꯣꯏꯔꯨꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯁꯤ ꯀꯌꯥ ꯐꯖꯔꯦꯁꯦ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯈꯩ ꯃꯣꯏꯅ ꯊꯥꯖꯔꯗꯕꯅꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯊꯧꯔꯁꯦ ꯃꯥꯏꯕꯣꯜ ꯁꯥꯟꯁꯤ ꯏꯇꯩꯃ ꯏꯃꯥꯅ ꯃꯔꯨꯞ ꯄꯩꯁꯥ ꯄꯤꯔꯛꯑꯣꯌꯦ ꯃꯗꯨ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛꯄꯨ ꯊꯤꯜꯂꯨꯗ꯭ꯔꯤꯕ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩ ꯍꯣꯔꯦꯟ ꯂꯥꯏꯖꯗ ꯊꯤꯜꯍꯜꯂꯛꯑꯒꯦ ꯁꯣ ꯃꯃꯥꯗ ꯐꯖꯅ ꯍꯥꯏꯔꯣꯀꯣ ꯑꯧ ꯏꯇꯩꯃ ꯍꯣꯏ ꯃꯇꯩꯃꯁꯦ ꯃꯅꯥꯎꯄꯤꯗ ꯑꯗꯨꯝ ꯍꯥꯏ ꯂꯩꯗ ꯃꯔꯨꯞ ꯄꯩꯁꯥꯁꯦ ꯄꯤꯔꯛꯀꯦꯗꯤ ꯂꯩꯇ꯭ꯔꯒ ꯈꯪꯗꯦꯅ ꯈꯪꯗꯦ ꯁꯤꯁꯦ ꯌꯥꯎꯗꯦ ꯇꯩꯁꯤꯗꯤ ꯂꯥꯏꯖꯥ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ ꯑꯗꯨ ꯑꯉꯥꯡꯗꯨꯕꯣ ꯂꯥꯏꯖꯥ ꯑꯩ ꯏꯁꯤꯡꯁꯦ ꯑꯝꯇ ꯁꯣꯂꯣꯛꯁꯦ 이나마 ꯑꯩꯅ 우지 통보도 원래미በ네 ꯃꯩꯗꯣ ꯂꯩꯊꯔꯒ ꯀꯣꯛꯊꯔꯝꯃꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ 시는 이나마 ꯇꯣꯏꯂꯦꯠꯇ ꯆꯪꯕꯩꯅꯦ ꯆꯠꯂꯣ ꯑꯁ ꯀꯩꯅꯣ ꯑꯩꯈꯣꯏ 이나마ꯁꯤꯕꯣ ꯑꯊꯤꯕ ꯍꯥꯏꯕ ꯏꯁꯤꯡꯁꯤꯕꯣ ꯍꯦꯛ ꯁꯣꯛꯍꯨꯝꯗ꯭ꯔꯤꯁꯤꯕꯣ ꯕꯦꯔꯥ ꯑꯃ ꯇꯧꯔꯤ ꯑꯩꯈꯣꯏ 이나마ꯁꯦ ꯑꯩꯈꯣꯏ 이나마ꯁꯤꯗꯤꯕ ꯂꯦꯇ꯭ꯔꯤꯟꯁꯦ ꯑꯃꯨꯛ ꯐꯨꯜꯂꯅꯦꯕ ꯁꯣꯛꯎꯗ꯭ꯔꯗꯤ 시도 ꯑꯃꯨꯛꯁꯨ ꯁꯣꯛꯎꯔꯒꯤ 시도 ꯑꯊꯤꯁꯦ ꯑꯃꯨꯛ ꯌꯥꯝ ꯇꯣꯏꯔꯅꯦꯕ ꯑꯩꯈꯣꯏ 이나마ꯁꯦ ꯂꯦꯇ꯭ꯔꯤꯟ ꯌꯥꯝ ꯐꯨꯜꯂꯝꯗꯣꯏꯅꯤ 이나마 ꯍꯥꯎ ꯄꯤꯔꯣꯁꯦ ꯊꯤ ꯑꯁꯤꯁꯤꯒ ꯑꯕꯨꯗꯤ ꯀꯥꯔꯕꯅꯤꯅ ꯌꯣꯡꯆꯥꯛꯁꯨ ꯃꯥ ꯂꯣꯏ ꯆꯥꯏ ꯑꯝꯇꯒ ꯆꯥ ꯐꯪꯕ ꯅꯠꯇꯦ ꯂꯥꯏꯖꯥ ꯉꯥꯏꯈꯣꯀꯣ ꯑꯗꯨꯗ ꯀꯩꯒꯤꯅꯣ 이나마 ꯉꯥꯏꯌꯨꯗꯤꯀꯣ ꯉꯥꯏꯌꯨꯗꯅ ꯀꯔꯤꯅꯣ ꯁꯤꯕꯣ ꯃꯥꯏ ꯃꯊꯤꯁꯦ ꯑꯩ ꯆꯥꯝꯗꯣꯏꯕꯩ ꯇꯥꯏꯞꯇ ꯑꯩꯅ ꯄꯨꯔꯥ ꯉꯥꯎꯔ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯐꯅꯗꯨꯝ ꯐꯖꯩꯅꯦ ꯗꯥꯟꯁꯇꯨ ꯇꯧꯅꯤꯡꯉꯤꯅꯦ ꯁꯤꯗꯤ 이마 이나마 ꯁꯤ ꯂꯥꯛꯑꯣ ꯀꯩꯒꯤꯅꯣ ꯁꯤꯗ ꯗꯥꯟꯁ ꯇꯧꯔꯒ ꯊꯤꯁꯦ ꯆꯥꯕ ꯂꯥꯛꯑꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯤ ꯆꯥꯕ ꯍꯥꯏꯁꯤꯕꯣ
ꯂꯥꯛꯑꯣꯗꯤ ꯀꯣꯛ ꯂꯥꯛꯑꯣ ꯀꯔꯤꯅꯣꯅꯦ ꯁꯨꯝ ꯍꯥꯏꯅ ꯂꯩ ꯀꯔꯤ ꯃꯧꯅꯣ ꯃꯧꯅꯦꯅ ꯍꯧꯖꯤꯛꯀꯥꯟ ꯃꯧꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯕ ꯍꯥꯏꯔꯦꯗꯅ ꯐꯖꯅꯗꯧꯒꯤ ꯑꯩꯅ ꯀꯃꯥꯏ ꯇꯧꯕꯗ ꯅꯣꯏ ꯍꯥꯏꯅꯈꯤꯕ꯭ꯔꯣ ꯂꯥꯛꯑꯣ ꯌꯥꯝ ꯑꯗꯣ ꯑꯩ ꯊꯤꯕꯨꯛꯇꯤ ꯑꯩ ꯆꯥꯃꯤꯗꯅ ꯃꯧꯅꯤ ꯀꯥꯏꯅ ꯌꯥꯔꯦ ꯚꯤꯗꯤꯑꯣ ꯂꯣꯏ ꯂꯩꯁꯜꯂꯒꯦ ꯅ ꯊꯤꯕ ꯆꯥꯃꯒꯦ No, 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 no.